ꯖꯣꯁꯅ ꯅꯪꯅ ꯂꯩꯕꯤꯗꯧꯔꯤꯕ ꯍꯨꯗꯨꯁꯨꯅꯦ ꯅꯃꯥ ꯏꯕꯦꯝꯃꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯑꯣꯏꯔꯝꯅꯤ ꯑꯗꯨꯅ ꯍꯦꯟꯅꯕꯨ ꯇꯟꯗꯦ ꯅꯪ ꯅꯨꯡꯁꯤꯖꯈ꯭ꯔꯣ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯇꯥꯝꯅꯥꯁꯨ ꯊꯣꯏꯒ ꯄꯨꯟꯅ ꯗ꯭ꯔꯦꯁꯇꯨ ꯍꯣꯡꯗꯣꯛꯂꯒ ꯊꯣꯔꯛꯂꯤ ꯑꯃꯨꯛ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯃꯤꯟꯅꯔꯤ ꯕꯦꯜꯁꯨ ꯇꯥꯔꯛꯂꯗꯨꯅ ꯃꯥꯒꯤ ꯔꯨꯝꯁꯤꯡꯗ ꯆꯪꯅꯈ꯭ꯔꯦ ꯀꯦꯃꯦꯁꯇ꯭ꯔꯤꯒꯤ ꯃꯦꯗꯥꯝ ꯕꯟꯗꯅꯥ ꯆꯪꯉꯛꯇꯨꯅ ꯀꯦꯃꯦꯁꯇ꯭ꯔꯤꯒꯤ ꯍꯥꯏꯗ꯭ꯔꯣꯀꯥꯔꯕꯟꯁꯀꯤ ꯃꯇꯥꯡ ꯇꯥꯛꯂꯤꯉꯩꯅꯤ ꯔꯥꯖꯦꯁꯀ ꯃꯪꯂꯦꯝꯒꯅ ꯆꯪꯉꯛꯄꯗꯣ ꯊꯣꯡꯖꯤꯟꯗꯒꯤ ꯃꯪꯂꯦꯝꯅ ꯀꯧꯔꯛꯏ ꯃꯦꯗꯥꯝ ꯑꯝꯇ ꯆꯪꯖꯔꯛꯀꯦꯕ ꯕꯟꯗꯅꯥꯅ ꯑꯧ ꯌꯥꯅꯤꯌꯦ ꯁꯥꯔ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯑꯣꯖꯥꯅꯤꯗꯨꯁꯨ ꯆꯪꯉꯛꯄꯒ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯂꯤ ꯍꯥꯡꯆꯤꯠꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯐꯪꯁꯟ ꯑꯃ ꯂꯩꯕꯅ ꯍꯌꯦꯡꯁꯤ ꯌꯨꯝꯗꯒꯤ ꯏꯁꯥꯅ ꯁꯦꯝꯖꯕ ꯗꯦꯀꯣꯔꯦꯁꯟꯁꯤꯡꯗꯨ ꯄꯨꯔꯛꯎꯀꯣ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯗꯦꯀꯣꯔꯦꯠ ꯐꯖꯕꯗꯣ ꯇꯥꯟꯅꯒꯗꯧꯅꯤ ꯐꯔꯦ ꯑꯗꯨꯒ ꯑꯃꯅ ꯄꯦꯔꯦꯟꯁꯁꯤꯡꯗꯨ ꯂꯣꯏꯅ ꯏꯟꯚꯤꯇꯦꯁꯟ ꯇꯧꯒꯗꯕꯅꯤꯀꯣ ꯃꯔꯨ ꯑꯣꯏꯅ ꯁꯦꯅꯤꯌꯔ ꯆꯤꯡꯉꯕ ꯀ꯭ꯂꯥꯁ 11 ꯑꯃꯗꯤ 12ꯀꯤ ꯑꯇꯩ ꯀ꯭ꯂꯥꯁ 9 10ꯒꯤꯗꯤ ꯀꯧꯔꯔꯣꯏ ꯏꯟꯚꯤꯇꯦꯁꯟꯅ ꯂꯥꯁ ꯄꯤꯔꯤꯌꯗꯇ ꯌꯦꯜꯂꯛꯑꯅꯤ ꯂꯥꯁꯂꯤ ड्रेस कोड से 12 की नोई ब्रदर सिस्टर कांगबू सिंसिने यूनिफॉर्म तौगिमसी हाइदना रिक्वेस्ट तौरे सात्री सिंह पेन कुंबा सेटपदुदी खितंग ओद ओय अदुना ट्रेडिशनल अटायर ओइना लोइना लाओको बोरिसने सर अकोइ सुकुदै सेलक्तुरो मयामदो वा लाउना नोकली बंदनासो नोपे यावरी पोनी राजेशना नंगना मरोल अमा कारण से मतेम ताहोद्रदी चागा संगम दो मांदे नुपागिदी फॉर्मेंदा लाओको यारनिको पुलपना यस सर मंगलेमना अदुगा मना नुपिमचा सिंह फजबा तानाबदा मिनाव मोंगदा लाकनको लोंग मचतपदा माइदे बुलेट मरु चंगदखै केरकपुदो तोरकनो यारेखै सिंपल लाकदबनी फुरित फी यामना येनिंगदबो मोंगदा इलकपा यारोइको नुपि मयामदो पुलपना होय सर राजेश होइसु थोखरे परादो मखा चथै अदुबु महिरोय मयामदो राजेशने अनाउंसमेंट अमा तौरमबदुदा मथुं मरांग हौरे परादगा खैजंद्रे युम हलंगा करी तौसिगे करी सेमसिगे ड्रेस न करी करी सेटसिगे हाइबगी कोकता लोइना लेनख्रे तामनास स्कूल लगी हलकपदा टिश्यू पेपर गम काती रिबन न खरा लेरंगा हलकली साका चादे मफिसत होंगलगा ममाई ममेट मखोंग मकुट हांदोकलिबनी लोइबंगा फग मचा अमा मागी का मचादुदा थाजिलंगा लेरकप मयामदो पुलपना पुथोरकली यूट्यूब की आर्ट एंड क्राफ्ट की वीडियो सिंग अदो येंगलगा लैसा बहवी महौसाना सुगुमसिसो खरा पामजबगा अदुम इराय लाइना साबा हिरमी मचानुपीना ngasiगी mapa suktok tholaktabasida mani machagi karomda kedorobano khanna ka khalakpani tawribada ubada khara sungakna haima no hero da pina basariro nangi sibo mapada chepkhalaga yingsilai asamya base kamai nu pada pidoino hangchit function gi decorate ni classroom gi thongjin pana thena bani baba ekhoi gi kana chatoino hangchit ni invitation piri hera aina chalaso namana chalaso yada yai ado traditional attire se no na hai aidam ta sulaite adugidi namana longmada hapakpa yam leidaine as adudi hanubigine kemdu chatnadrabani tan bam yawi khoi base yam old fashion oi bani nokli kaya muka pigene noi fi phanek tuwa rani de lising tranga tratuk tagi hobani ado matek tadi lising ahum mari sumaina piba leibani phanek so lising lo helamni mamal lo tabada mani du soilawi adubu machadadi uthorakte namaga tanaraga hek phagadabudo tawraga loire isana tawridu tawzaro suru mapada hayeng school da punaba decorate lainaba kriri kana takli baba hojik leiru seba mi aina pu be decorate na mayam di hen helandoini hendabasu yadabani aduga phisu paning su blouse su leidoini robot narem de leiru se thuna ngambana macha thuibe nangbu baba si phim to hongkigeda nangnaba satlaga leire loire surodo makhonga thilli yaro hajima chaseba phi hongdringeda thuna chaseba ngak redi thongloi lon khrani firol hongge toramba ngambado
ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏꯅ ꯒꯥꯔꯤꯒꯤ ꯁꯣꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎꯖꯅ ꯍꯥꯏꯔꯛꯂꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯆꯥꯒꯤꯕꯣ ꯍꯥꯟꯅ ꯌꯦꯡꯉꯨꯔꯁꯤ꯫ ꯁꯨꯔꯨ ꯍꯔꯥꯎꯃꯟꯗꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯤ, ꯑꯅꯧꯕ ꯐꯤꯔꯣꯜꯒ ꯍꯣꯡꯂꯤ, ꯑꯗꯨꯝ ꯆꯠꯀꯗꯧꯕꯒꯤ ꯍꯣꯠꯇꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯉꯝꯕꯁꯨ ꯃꯀꯣꯛ ꯁꯥꯟꯅꯔꯛꯂꯤ꯫ ꯍꯪꯆꯤꯠꯀꯤ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯦꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯥꯗ ꯀꯨꯝꯊꯔꯛꯅ, ꯍꯪꯆꯤꯠꯁꯤꯕꯣ ꯑꯃꯇꯪꯗꯤ ꯄꯣꯈꯥꯏꯍꯟꯗꯕ ꯌꯥꯗꯦ, ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯃꯇꯨꯡꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯍꯨꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ꯫ ꯗꯨꯀꯥꯟ ꯀ꯭ꯂꯣꯁ ꯊꯦꯠꯇꯣꯛꯄ ꯈꯛꯅꯤ, ꯊꯣꯡꯗꯨ ꯑꯗꯨꯝ ꯍꯥꯡꯂꯤ꯫ ꯕꯤꯀꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯤ꯫ ꯑꯍꯨꯝꯗꯨꯅ ꯐꯝꯂꯤꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯩ ꯃꯤꯇꯤꯡꯅꯣ ꯀꯣꯔꯣꯛꯀ ꯀꯣꯏꯔꯒ? ꯃꯅꯤꯅ, ꯆꯩꯇꯦꯛ ꯂꯣꯠꯄꯤ ꯁꯥꯟꯅꯒꯦ ꯇꯧꯔꯝꯕꯅꯤ, ꯑꯩꯈꯣꯏ ꯑꯕꯦꯝꯃꯁꯦ ꯃꯇꯣꯝꯇ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯦꯅ꯫ ꯕꯤꯀꯤꯗꯣ ꯀꯟꯅ ꯅꯣꯛꯏ꯫ ꯕꯕꯥꯒꯤ ꯋꯥꯇꯥꯁꯤꯗꯤ꯫ ꯊꯃꯥ ꯕꯤꯀꯤ ꯎꯕꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ ꯕꯤꯀꯤ, ꯅꯪꯅ ꯂꯩꯔꯤꯗꯣ ꯀꯗꯥꯏꯗꯅꯦꯕ? ꯏꯃꯥ, ꯕꯔꯥꯗꯩꯅꯤ꯫ ꯀꯩ ꯂꯩꯔꯒꯦ? ꯊꯃꯥꯅ, ꯅꯣꯏꯅ ꯂꯩꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯔꯥꯅꯤ ꯐꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯗꯥꯏꯅꯦ? ꯕꯤꯀꯤꯅ, ꯑꯧ ꯂꯩꯌꯦ, ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯊꯃꯥꯅ, ꯂꯨꯄꯥ 2,000-3,000 ꯄꯤꯕꯒ ꯌꯥꯎꯒꯗ꯭ꯔꯣ? ꯕꯤꯀꯤꯅ, ꯀꯩꯒꯤꯅꯣ ꯏꯃꯥ, ꯏꯃꯥꯒꯤ ꯂꯩꯒꯦ ꯍꯥꯏꯔꯣ? ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯇꯥꯝꯅꯥꯒꯤ ꯑꯃꯠꯇ ꯌꯦꯡꯕꯤꯒꯦ ꯇꯧꯕꯅꯤ, ꯍꯥꯡꯆꯤꯠ ꯐꯪꯁꯟꯗ ꯁꯦꯠꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯤ꯫ ꯕꯤꯀꯤꯅ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯂꯩꯔꯁꯨ ꯌꯥꯅꯤꯌꯦ, ꯑꯩꯈꯣই ꯃꯥꯏ ꯃꯃꯥꯟꯅꯕꯤ ꯑꯃ ꯐꯤ ꯁꯥꯟꯗꯣꯛꯏꯕꯅꯤ, ꯅꯣꯡꯃ ꯋꯥꯏꯕꯗ 2,000 ꯂꯧꯋꯦꯅ ꯍꯥꯏꯕꯅꯤ, ꯑꯗꯨ ꯁꯦꯜ ꯈꯔ ꯉꯥꯡꯅꯔꯒ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤꯌꯦ꯫ ꯑꯩ ꯏꯃꯥꯗ ꯍꯥꯏꯍꯟꯒꯦ, ꯅꯣꯏꯒꯤ ꯐꯨꯔꯤꯠ ꯃꯆꯥ, ꯐꯤ ꯃꯆꯥ ꯂꯣꯏꯅ ꯌꯥꯕꯅꯤ, ꯐꯤꯜꯝ ꯁ꯭ꯇꯥꯔꯒꯁꯤ ꯃꯉꯣꯟꯗꯒꯤ ꯂꯣꯏꯅ ꯋꯥꯏꯕꯅꯤ, ꯐꯤꯜꯝꯗꯨꯒꯤ ꯆꯥꯟꯅꯕ ꯗ꯭ꯔꯦꯁꯇꯣ ꯃꯣꯗꯦꯂꯤꯡꯁꯨ ꯇꯧꯕꯅꯤ, ꯀꯣꯟꯇ꯭ꯔꯦꯛꯀ ꯑꯗꯨꯝ ꯂꯧꯕꯅꯤ꯫ ꯃꯅꯤꯗꯣ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯉꯤ꯫ ꯐꯔꯦꯗ, ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯖꯕ ꯑꯃ ꯋꯥꯏꯊꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯐꯅꯦꯛꯁꯨ ꯐꯤꯁꯨ ꯂꯩꯕꯗ ꯂꯨꯄꯥ 10,000 ꯃꯌꯥꯗꯤ ꯆꯪꯒꯦꯅ ꯍꯥꯏꯔꯛꯀꯅꯤ, ꯑꯗꯨꯅ ꯄꯨꯂꯞ ꯍꯦꯛ ꯋꯥꯏꯔꯁꯤ꯫ ꯕꯤꯀꯤ, 3,000 ꯌꯥꯅꯕ ꯅꯪꯅ ꯑꯝꯇ ꯉꯥꯡꯅꯧꯀꯣ꯫ ꯕꯤꯀꯤꯅ, ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯛ ꯍꯪꯕꯗ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ, ꯕꯕꯥ ꯀꯩꯝꯇ ꯈꯟꯒꯅꯨ꯫ ꯇꯥꯝꯅꯥꯁꯨ ꯅꯣꯛꯃꯤ ꯇꯧꯔꯛꯂꯤ꯫ ꯋꯥꯏ ꯁꯪꯉꯦ, ꯆꯥꯛ ꯆꯥꯈ꯭ꯔꯣ? ꯕꯤꯀꯤꯗꯣ ꯂꯛꯅꯔꯛꯂꯤ꯫ ꯍꯦꯜꯞ ꯇꯧꯕ ꯅꯨꯃꯤꯠꯁꯦ ꯋꯦꯜꯀꯝ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯇꯥꯝꯅꯥꯅ, ꯐꯠꯇ꯭ꯔꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯏꯊꯤ ꯊꯤꯔꯅꯤꯅ ꯄꯥꯈꯠꯂꯤꯅꯤ꯫ ꯕꯤꯀꯤꯅ, ꯃꯁꯛ ꯐꯖꯕ ꯃꯤꯅ ꯁꯦꯠꯂꯗꯤ ꯐꯤꯗꯣ ꯑꯔꯤꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯐꯖꯕꯅꯤ, ꯅꯠꯇ꯭ꯔꯣ ꯕꯕꯥ? ꯇꯥꯝꯅꯥꯁꯨ ꯐꯖꯩꯀꯣ? ꯃꯅꯤꯁꯨ ꯅꯣꯛꯏ꯫ ꯐꯖꯩ, ꯃꯄꯥ ꯂꯧꯗꯅ꯫ ꯊꯕꯥꯅ, ꯅꯣꯏ ꯅꯄꯥꯒꯤ ꯋꯥꯇꯥꯁꯤꯗꯤꯅꯦ, ꯂꯝꯆꯠ ꯋꯥꯁꯤꯇꯪꯒ ꯃꯃꯥ ꯂꯧꯔꯝꯃꯗꯤꯅꯦ ꯁꯣꯅꯣ ꯆꯨꯕ꯭ꯔ ꯈꯔ ꯐꯔꯝꯗꯧꯅꯤ, ꯃꯄꯥꯒꯤ ꯃꯀꯣꯛ ꯆꯥꯛꯄꯁꯦ ꯉꯥꯛꯇ ꯑꯣꯏꯅ ꯂꯧꯈ꯭ꯔꯦ꯫ ꯃꯅꯤꯅ, ꯏꯁ ꯕꯤꯀꯤ, ꯅꯣꯏ ꯅꯃꯥꯒꯤ ꯋꯥꯁꯦ ꯁꯨꯝ ꯇꯧ, ꯃꯁꯥ ꯃꯇꯣꯝꯇ ꯌꯥꯝ ꯊꯥꯒꯠꯂꯛꯈꯤꯅꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯁ꯭ꯀꯨꯜ ꯑꯋꯥꯔꯅꯤ꯫ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕꯅ ꯃꯈꯨꯠ ꯍꯥꯡꯅ ꯑꯃꯠꯇ ꯂꯥꯛꯅꯗ꯭ꯔꯦ꯫ ꯃꯥꯒꯤ ꯁꯦꯝꯖꯕ ꯃꯈꯜ ꯃꯈꯜꯒꯤ ꯗꯦꯀꯣꯔꯦꯠꯁ ꯃꯌꯥꯝ ꯑꯃ ꯄꯨꯅꯔꯛꯂꯤ꯫ ꯁꯨꯔꯨꯁꯨ ꯐ꯭ꯔꯦꯁ ꯐ꯭ꯂꯥꯋꯔ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯄꯥꯏꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯨꯔꯛꯄꯗꯣ ꯃꯃꯥꯟꯅꯕꯤ ꯈꯔꯅ ꯑꯣꯛꯄꯤꯔꯒ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯉꯁꯤꯗꯤ ꯀ꯭ꯂꯥꯁꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯅꯣꯇꯤꯁ ꯕꯣꯔꯗꯇ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯂꯝꯕꯅ ꯃꯌꯥꯝꯗꯣ ꯍꯔꯥꯎꯕꯅ ꯃꯇꯣꯟ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯀꯟꯅ ꯗꯦꯀꯣꯔꯦꯠ ꯇꯧꯔꯝꯃꯤ꯫ ꯇꯥꯝꯅꯥꯁꯨ ꯃꯥꯅ ꯄꯨꯔꯛꯄ ꯆꯦꯅ ꯁꯥꯕ ꯂꯩꯁꯤꯡꯗꯣ ꯆꯥꯒꯤ ꯐ꯭ꯂꯥꯋꯔ ꯄꯣꯠꯇ ꯇꯪꯈꯥꯏ ꯍꯥꯞꯂꯒ ꯊꯧꯔꯤ ꯃꯆꯥ ꯑꯃꯗ ꯔꯤꯕꯣꯟꯅ ꯗꯤꯖꯥꯏꯟ ꯈꯖꯤꯛ ꯇꯧꯔꯒ ꯄꯨꯁꯤꯜꯂꯛꯏ꯫ ꯂꯣꯏꯔꯒ ꯑꯃꯨꯛ ꯔꯨꯝꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯈꯖꯤꯛ ꯌꯥꯟꯊꯔꯞ ꯇꯧꯔꯒ ꯌꯥꯅꯕ ꯍꯥꯏꯅ ꯊꯣꯏꯒ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯁꯨꯔꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯥꯟꯗꯕꯨ ꯆꯦꯅ ꯂꯩ ꯀꯃꯥꯏꯅ ꯁꯥꯟꯅꯔꯤꯒꯦ? ꯐ꯭ꯔꯦꯁ ꯐ꯭ꯂꯥꯋꯔꯁꯤꯅ ꯂꯦꯝꯕ ꯍꯦꯜꯂꯛꯅꯤ꯫ ꯃꯤꯂꯤ ꯃꯆꯤꯟ ꯈꯨꯝꯃꯒ ꯅꯣꯛꯂꯤ꯫ ꯁꯣꯅꯤꯀꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯌꯥꯝ ꯑꯣꯜ ꯐꯦꯁꯟ ꯑꯣꯏꯃꯜꯂꯦ ꯇꯥꯝꯅ꯫ ꯁꯨꯔꯨꯅ, ꯑꯃꯨꯛꯇꯪ ꯇꯥꯡꯅ ꯊꯣꯛꯄ ꯐꯪꯁꯟꯁꯤꯗ ꯀꯩꯅꯣ, ꯑꯩꯒꯤꯁꯨ ꯑꯣꯏꯅ ꯊꯦꯠꯁꯦ꯫ ꯖꯣꯔꯖ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯔꯨꯝꯗ ꯄꯨꯂꯞ ꯆꯪꯉꯛꯄꯗ ꯇꯧꯔꯤꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯔꯖꯇꯤ ꯋꯥ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯕꯣꯔꯤꯁꯇꯤ ꯇꯨꯃꯤꯟꯅ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯂꯥꯡ ꯃꯥꯟꯕꯤꯁꯤꯅꯅꯦ ꯃꯤ ꯈꯠꯅꯕ ꯍꯧꯕꯁꯦ ꯍꯧꯏꯗ, ꯑꯐꯟꯕ ꯃꯁꯝꯁꯤ ꯃꯩꯈꯦꯠ ꯈꯦꯠꯆꯤꯜꯂꯨꯅꯤꯁꯦ꯫ ꯑꯦꯔꯣꯟꯅ, ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯧꯁꯤꯟꯕꯁꯦ ꯐꯖꯕ ꯅꯠꯇꯦ, ꯇꯨꯃꯤꯟꯅ ꯁꯨꯝ ꯌꯦꯡꯉꯨ꯫ ꯆꯪꯁꯤꯜꯂꯒ ꯃꯣꯏꯁꯨ ꯐꯝꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯣꯖꯥ ꯁꯥꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫
ꯀꯔꯤꯝꯇꯁꯨ ꯌꯥꯎꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯦꯔꯣꯟꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯇꯧꯔꯤꯗꯣ ꯆꯪꯁꯤꯜꯂꯒ ꯌꯥꯎꯁꯤꯜꯂꯤ꯫ ꯊꯣꯏꯅ ꯅꯣꯏꯁꯨ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯗꯦꯀꯣꯔꯦꯠꯇꯣ ꯇꯧꯕ ꯀꯩꯗꯧꯒꯦ? ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯍꯩꯖꯕ ꯇꯧꯖꯔꯤꯕ꯫ ꯁꯨꯔꯨꯅ ꯍꯟꯗꯣꯛꯁꯦ, ꯑꯩꯈꯣꯏ ꯂꯩꯁꯦ ꯑꯣꯏꯅ ꯍꯥꯞꯀꯦ꯫ ꯇꯥꯝꯅꯥꯅ ꯑꯩꯅ ꯗꯦꯀꯣꯔꯦꯠ ꯇꯧꯅꯤꯡꯕ ꯃꯐꯝꯁꯦ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯩꯁꯦ ꯀꯩꯒꯤꯅꯣ? ꯁꯨꯔꯨ ꯃꯣꯏ ꯀ꯭ꯂꯥꯁꯀꯤ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯛꯏ꯫ ꯃꯌꯥꯝ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯊꯣꯡꯁꯦ ꯑꯩꯒꯤ ꯐ꯭ꯂꯥꯋꯔꯁꯦ ꯊꯦꯠꯄꯅ ꯐꯖꯔꯣꯏꯗ꯭ꯔꯣ? ꯑꯃꯅ ꯈꯨꯝꯃꯛꯏ꯫ ꯐꯖꯅꯤꯌꯦ, ꯊꯦꯠꯁꯦ꯫ ꯂꯩꯁꯤꯡꯗꯣ ꯇꯒꯠ ꯇꯒꯠꯄ ꯃꯈꯜ ꯃꯈꯜꯒꯤ ꯃꯆꯨ ꯃꯆꯨ ꯑꯣꯏꯕꯅ ꯐꯖꯕꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯨꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯣ ꯁꯨꯔꯨꯒꯤ ꯂꯩꯁꯤꯅ ꯑꯣꯏꯅ ꯊꯦꯠꯂꯁꯤꯅ ꯍꯥꯏꯅꯔꯦ꯫ ꯁꯨꯔꯨꯒꯤ ꯐꯖꯔꯕ ꯂꯩꯁꯤꯡꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯊꯣꯡꯖꯤꯜꯗꯨꯗ ꯊꯦꯠꯈꯤꯕꯗꯨꯗꯤ ꯋꯦꯗꯤꯡꯒꯤ ꯗꯦꯀꯣꯔꯦꯠ ꯇꯧꯕꯒ ꯃꯥꯜꯂꯤ꯫ ꯌꯥꯝ ꯊꯤꯅ ꯐꯖꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯜꯂꯞ ꯑꯃꯨꯛ ꯄꯨꯜꯂꯒ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯩꯈꯣꯏ ꯁꯦꯛꯁꯟꯒꯤ ꯍꯌꯦꯡꯒꯤ ꯁꯣ ꯎꯠꯂꯣꯏꯗ꯭ꯔꯣ? ꯃꯤꯂꯤꯅ ꯁꯨꯔꯨꯒꯤ ꯕꯥꯂꯦ ꯗꯥꯟꯁ ꯎꯠꯀꯅꯤꯌꯦ꯫ ꯃꯌꯥꯝꯗꯣ ꯄꯨꯂꯞꯅ ꯅꯩꯔꯦ ꯀꯩꯅꯣ? ꯕꯣꯔꯤꯁꯅ ꯁꯛꯁꯤꯒ ꯕꯥꯂꯦ ꯗꯥꯟꯁ ꯀꯥꯏꯅ ꯌꯥꯝ ꯍꯩꯕꯒ ꯃꯥꯟꯗ꯭ꯔꯣ? ꯌꯨꯇ꯭ꯌꯨꯕꯇꯩ ꯇꯝꯃꯤ ꯑꯣꯏꯔꯝꯅꯤ꯫ ꯍꯩꯄꯥ ꯌꯥꯝ ꯁꯥꯕꯅꯦ ꯃꯁꯤꯒꯤ ꯅꯤꯀꯤ ꯃꯤꯅꯥꯖ ꯃꯥꯟꯕꯤꯁꯦ꯫ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯊꯣꯡꯖꯤꯟꯗꯒꯤꯅꯤ ꯉꯥꯟꯕꯅ ꯋꯥ ꯉꯥꯡꯉꯛꯄꯗꯣ꯫ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯉꯥꯟꯕ ꯃꯃꯥꯟꯅꯕ ꯑꯅꯤꯃꯨꯛꯀ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯒꯤ ꯍꯧꯅꯕꯤ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯒꯤ ꯀ꯭ꯔꯁꯅꯤ, ꯑꯗꯨꯅ ꯄꯣꯄꯨꯂꯔꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯥ ꯕ꯭ꯔꯗꯔ, ꯌꯥꯅꯤꯌꯦ ꯍꯪꯕꯤꯌꯣ꯫ ꯉꯥꯟꯕꯅ ꯔꯨꯝꯒꯤ ꯃꯄꯥꯟꯗ ꯈꯤꯜꯂꯤꯕ ꯇꯤꯁꯨ ꯄꯦꯄꯔꯅ ꯁꯥꯕ ꯐ꯭ꯂꯥꯋꯔꯁꯦ ꯅꯣꯏ ꯁꯤꯖꯤꯟꯅꯔꯣꯏꯗ꯭ꯔꯣ? ꯁꯨꯔꯨꯅ ꯍꯣꯏ ꯕ꯭ꯔꯗꯔ, ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯔꯦ꯫ ꯉꯥꯟꯕꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯧꯖꯔꯒꯦ꯫ ꯑꯩꯈꯣꯏ ꯇꯨꯌꯦꯜꯞ ꯀꯥꯡꯕꯨꯗꯤ ꯑꯌꯥꯝꯕꯅ ꯁ꯭ꯀꯨꯜꯗ ꯂꯣꯏꯅ ꯂꯩꯕꯅꯤꯅ ꯗꯦꯀꯣꯔꯦꯠꯁꯦ ꯑꯝꯇ ꯇꯧꯗ꯭ꯔꯕ ꯁꯥꯔꯥꯖꯁꯇ ꯄꯦꯄꯔ ꯇꯞꯄꯒ ꯄꯦꯄꯔꯅ ꯑꯣꯏꯅ ꯈꯔ ꯁꯦꯝꯃꯁꯤꯅ ꯇꯧꯅꯔꯤ꯫ ꯅꯣꯏꯒꯤ ꯂꯦꯝꯕ ꯑꯣꯏꯔꯗꯤ ꯄꯨꯖꯈ꯭ꯔꯒꯦ꯫ ꯁꯨꯔꯨꯅ ꯕ꯭ꯔꯗꯔ, ꯑꯩ ꯕꯕꯥꯗ ꯄꯨꯍꯜꯂꯛꯀꯦ꯫ ꯉꯥꯟꯕꯅ ꯌꯥꯔꯅꯤꯌꯦ, ꯄꯦꯄꯔꯅ ꯁꯦꯝꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯁꯤꯝꯄꯜꯗ ꯑꯣꯏꯅ ꯇꯧꯔꯒꯦ꯫ ꯅꯣꯏ ꯔꯨꯝꯁꯦ ꯌꯥꯝ ꯐꯖꯩ, ꯗꯦꯀꯣꯔꯦꯠ ꯌꯥꯝ ꯍꯩ꯫ ꯁꯨꯔꯨ ꯍꯔꯥꯎꯖꯩ꯫ ꯊꯦꯡꯛꯁ ꯕ꯭ꯔꯗꯔ꯫ ꯉꯥꯟꯕꯅ ꯑꯗꯣ ꯅꯣꯏꯁꯦ ꯌꯥꯝ ꯄꯪꯉꯤꯉꯣ꯫ ꯍꯌꯦꯡꯒꯤ ꯐꯪꯁꯟꯅꯤꯅ ꯂꯩꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯈꯨꯏꯈ꯭ꯔꯅꯤ꯫ ꯑꯗꯣ ꯐꯔꯦ, ꯄꯨꯈ꯭ꯔꯒꯦ꯫ ꯁꯤꯕꯨ ꯀꯅꯥ ꯁꯦꯝꯃꯤꯅꯣ? ꯌꯥꯝ ꯊꯤ ꯍꯩꯌꯦ꯫ ꯊꯣꯏꯅ ꯕ꯭ꯔꯗꯔ, ꯇꯥꯝꯅꯥꯅ ꯁꯦꯝꯃꯤꯅꯤ꯫ ꯉꯥꯟꯕ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯇꯥꯝꯅꯥ, ꯅꯪꯗꯤ ꯌꯥꯝ ꯍꯩꯅ꯫ ꯑꯗꯣ ꯅꯣꯏꯒꯤ ꯁꯦꯝꯕ ꯂꯣꯏꯔꯝꯃꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯗ ꯉꯥꯛ ꯍꯦꯜꯞ ꯇꯧꯒꯦꯔꯣ? ꯑꯩꯈꯣꯏꯗꯤ ꯌꯥꯝꯁꯨ ꯍꯩꯕ ꯌꯥꯎꯗꯦ꯫ ꯊꯣꯏꯅ ꯑꯣꯏꯅ ꯁꯠ ꯈꯨꯝꯃꯤ꯫ ꯌꯥꯏꯌꯦ ꯕ꯭ꯔꯗꯔ꯫ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠꯇꯣ ꯁꯠ ꯆꯤꯡꯉꯒ ꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯁꯨꯔꯨ ꯈꯔ ꯀꯜꯂꯛꯏ꯫ ꯃꯍꯩꯔꯣꯏ ꯑꯇꯩꯗꯨꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯦ꯫ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅ ꯂꯩꯅꯩ ꯃꯣꯏꯒꯤ ꯊꯣꯛꯄ꯫ ꯖꯣꯁꯅ ꯑꯦꯔꯣꯟꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯚꯥꯏ, ꯁꯣꯝꯗ ꯂꯥꯛꯑꯣ꯫ ꯑꯦꯔꯣꯟꯁꯨ ꯆꯪꯁꯤꯜꯂꯛꯑꯒ ꯍꯪꯉꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯂꯨꯝꯕ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯁ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯦꯟꯖꯩ ꯑꯑꯣꯏꯕ꯫ ꯑꯩꯈꯣꯏ ꯌꯥꯃꯨꯡꯁꯦ ꯇꯥꯝꯅꯥꯗ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤ꯫ ꯈꯜꯂ ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯨꯅ? ꯕꯣꯔꯤꯁꯅ ꯇꯥꯝꯅꯥꯅ ꯑꯄꯥꯝꯕꯗꯣ ꯃꯥꯏ ꯈꯟꯖꯅꯤ꯫ ꯂꯥꯁꯇ ꯑꯩ ꯑꯣꯏꯅ ꯈꯜꯂꯛꯄ꯭ꯔꯁꯨ ꯈꯪꯄꯣꯠꯇꯦ꯫ ꯅꯣꯏꯅꯤꯅ ꯍꯣꯞ ꯀꯥꯏꯗꯧꯗꯣ ꯎꯔꯦ ꯃꯤꯠꯇ꯫ ꯖꯣꯁꯇꯣ ꯍꯧꯒꯠꯂꯛꯂꯤ꯫ ꯂꯥꯎ ꯀꯥꯟꯅꯗꯦ, ꯇꯨꯃꯤꯟꯅ ꯌꯦꯡꯉꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯕꯣꯔꯤꯁꯀ ꯑꯦꯔꯣꯟꯒꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯉꯥꯟꯕ ꯍꯣꯏꯒꯤ ꯅꯨꯄꯤ ꯀꯥꯡꯕꯨꯁꯤꯡꯒꯤ ꯇꯥꯝꯅꯥ ꯍꯣꯏ ꯌꯥꯎꯔꯒ ꯂꯩ ꯈꯔ ꯁꯦꯝꯃꯤꯗꯣ ꯍꯦꯜꯞ ꯇꯧꯔꯝꯃꯤ꯫ ꯉꯥꯟꯕꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯩꯅꯕ ꯌꯦꯡꯂꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ꯫ ꯉꯥꯟꯕꯅ ꯇꯥꯝꯅꯥ, ꯅꯪꯗꯤ ꯌꯥꯝ ꯍꯩꯅ, ꯁꯨꯝꯕꯒ ꯇꯝꯕ꯭ꯔꯣ ꯆꯠꯄ꯭ꯔꯣ? ꯇꯥꯝꯅꯥꯅ ꯀꯥꯏꯗꯩꯅꯣꯗ ꯕ꯭ꯔꯗꯔ, ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯌꯦꯡꯉ ꯇꯧꯔꯤꯅꯤ꯫ ꯑꯌꯥ, ꯑꯗꯨꯗꯤ ꯅꯪꯗꯤ ꯍꯩꯕ ꯌꯥꯝ ꯊꯨꯏꯌꯦ꯫ ꯑꯥꯔꯠ ꯑꯦꯟ ꯀ꯭ꯔꯥꯐ ꯇꯝꯃꯨꯗꯅ ꯐꯖꯅ ꯐꯥꯎꯅꯦ꯫ ꯑꯩꯗꯤ ꯁꯦꯠ ꯅꯠꯇ꯭ꯔꯒ ꯅꯦꯠ ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯏꯁꯩꯒꯤ ꯑꯣꯖꯥ ꯑꯣꯏꯒꯦꯅ ꯈꯜꯂꯤ꯫ ꯉꯥꯟꯕꯒꯤ ꯅꯨꯄꯤ ꯐ꯭ꯔꯦꯟ ꯑꯃꯅ ꯍꯣꯏꯅꯦ ꯇꯥꯝꯅꯥ, ꯅꯪꯗꯤ ꯏꯁꯩ ꯇꯝꯃꯦꯅ ꯇꯥꯏ꯫ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯁꯤꯡꯗꯣ ꯅꯣꯏ ꯁꯦꯛꯁꯟꯗ ꯄꯨꯟꯕ ꯌꯥꯎꯏ, ꯑꯗꯨꯅ ꯏꯁꯩꯒ ꯌꯥꯝ ꯍꯩꯌꯦꯅ ꯍꯥꯏꯉꯣ꯫ ꯉꯥꯟꯕꯅ ꯌꯥꯏ, ꯅꯪꯒꯤ ꯑꯦꯝꯗꯨꯁꯨ꯫ ꯑꯩꯁꯨ ꯑꯥꯔꯠꯁꯦ ꯌꯥꯝ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯒꯗꯤ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯉꯥꯟꯕ, ꯅꯪꯁꯨ ꯃꯤ ꯁꯨꯝꯕ ꯌꯥꯝ ꯍꯩ, ꯑꯗꯨꯅ ꯑꯥꯔꯠꯀꯤ ꯈꯔꯗꯤ ꯌꯥꯎꯔꯝꯅꯤ꯫
ꯐꯥꯒꯤ ꯑꯣꯏꯕꯅ ꯄꯨꯟꯅ ꯑꯃꯨꯛ ꯁꯨꯅꯛꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯊꯕꯛ ꯄꯨꯟꯅ ꯁꯨꯃꯤꯟꯅꯕꯗꯣ ꯊꯣꯡꯅꯥꯎꯗꯒꯤ ꯎꯅꯞꯄꯤ ꯁꯥꯗꯅ ꯍꯨꯔꯥꯜꯂꯒ ꯌꯦꯡꯉꯤ ꯑꯍꯨꯝꯗꯣ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯣ ꯕꯦꯜꯀꯅꯤꯒꯤ ꯇꯥꯏꯞꯇ ꯄꯤꯛꯅ ꯍꯥꯞꯄꯤ ꯑꯗꯨꯅꯅꯤ ꯅꯞꯄꯤꯕꯁꯨ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯒ ꯑꯣꯏꯔꯦ ꯃꯈꯥꯗ ꯇꯥꯔꯕꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯁꯣꯏꯗꯅ ꯇꯦꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯖꯣꯁꯅ ꯆꯤꯡꯅꯅ ꯍꯥꯏꯔꯛꯂꯤ ꯌꯥꯝ ꯅꯣꯛꯏꯁꯦ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯑꯦꯔꯣꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦ ꯐꯥꯒꯤ ꯇꯧꯅꯕ ꯑꯣꯏꯔꯝꯅꯤꯌꯦ ꯕꯣꯔꯤꯁꯅ ꯑꯁ ꯐꯥꯒꯤ ꯅꯠꯇꯦ ꯏꯔꯥꯡ ꯇꯧꯅꯩꯅꯦ ꯕꯣꯔꯤꯁꯇ ꯈꯨꯅꯤꯡꯅ ꯊꯤꯟꯗꯣꯏꯒꯤ ꯇꯧꯔꯛꯂꯤ ꯑꯗꯩꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤ ꯇꯧꯔꯤꯁꯤꯡꯗꯣ ꯉꯥꯟꯕꯅ ꯁꯤꯗꯩꯗꯤ ꯌꯥꯔꯅꯤꯗ ꯍꯩꯔꯅꯤ ꯅꯣꯏ ꯁꯤꯁꯇꯔꯈꯩꯅ ꯁꯦꯝꯖꯔꯅꯤ ꯅꯣꯏꯁꯨ ꯍꯜꯂꯣ ꯇꯥꯝꯅꯥꯅ ꯍꯣꯏ ꯕ꯭ꯔꯗꯔ ꯑꯗꯨꯗꯤ ꯊꯣꯛꯑꯒꯦ ꯑꯅꯤꯃꯛ ꯍꯧꯒꯠꯂꯒ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯊꯣꯔꯛꯄꯗꯣ ꯉꯥꯟꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯂꯛꯅꯔꯛꯂꯤ ꯅꯨꯡꯁꯤꯕꯤ ꯂꯩꯍꯧꯔꯦ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯐꯖꯕꯤ ꯍꯥꯏꯌꯣ ꯚꯥꯏ ꯁꯣꯏꯔꯤ ꯍꯦꯔꯥ ꯑꯌꯤꯡꯕꯤ ꯍꯥꯏꯌꯣ ꯑꯍꯨꯝꯗꯣ ꯃꯔꯩ ꯌꯦꯠꯅꯩ ꯅꯨꯡꯁꯤꯕꯤꯅ ꯄꯛꯆꯩꯗ ꯉꯥꯟꯕ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯏꯪꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯅꯣꯏꯅ ꯍꯥꯏꯔꯤ ꯒꯨꯟꯁꯤꯡꯗꯣ ꯂꯣꯏꯅ ꯌꯥꯎꯕꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯣ ꯃꯔꯨꯞꯁꯤꯡꯗꯣ ꯄꯨꯂꯞꯅ ꯑꯌꯥ ꯍꯣꯏꯅꯦ ꯚꯥꯏ ꯆꯨꯝꯃꯤ ꯕꯣꯔꯤꯁꯅ ꯑꯣꯍꯣ ꯁꯣꯏꯗ꯭ꯔꯦ ꯑꯦꯔꯣꯟꯅ ꯑꯁ ꯇꯞꯅ ꯉꯥꯡꯉꯨ ꯕꯣꯔꯤꯁ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯅꯞꯄꯒ ꯑꯁꯣꯝꯒꯤ ꯔꯨꯝꯒꯤ ꯊꯪꯅꯕ ꯊꯣꯡꯅꯥꯎꯗꯨꯗ ꯍꯨꯛꯆꯤꯟꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯀꯨꯝꯊꯔꯛꯂꯤ ꯐꯛꯂꯥꯡꯗ ꯅꯞꯄꯨꯕꯩ ꯐꯤꯔꯣꯜꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯀꯟꯊꯣꯛꯅꯩ ꯕꯣꯔꯤꯁ ꯀꯟꯊꯣꯛꯄ ꯂꯣꯏꯔꯒ ꯈꯗꯥꯡ ꯊꯥꯗꯔꯛꯂꯤ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯀꯣꯏꯈ꯭ꯔꯅꯤ ꯖꯣꯔꯖ ꯀꯟꯅ ꯑꯁ ꯑꯦꯔꯣꯟꯁꯨ ꯑꯣꯏ ꯃꯁꯤꯔꯦ ꯕꯣꯔꯤꯁ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯖꯣꯔꯖꯅ ꯇꯤꯂꯥꯏꯈꯨꯝꯕꯤ ꯆꯨꯔꯦ ꯍꯥꯏꯔꯝꯂꯒ ꯍꯣꯠꯇꯅ ꯋꯥꯁꯔꯨꯝ ꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯑꯦꯔꯣꯟꯁꯨ ꯀꯟꯅ ꯆꯦꯟꯈꯤ ꯕꯣꯔꯤꯁꯇꯤ ꯑꯦꯂꯔꯖꯤꯒꯨꯝꯕꯁꯤ ꯃꯉꯣꯟꯗ ꯀꯌꯥ ꯇꯧꯗꯦ ꯑꯗꯨꯅ ꯃꯨꯛꯈꯥꯏꯔꯒ ꯌꯥꯝ ꯄꯣꯡꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯍꯥꯀꯠꯆꯕ ꯐꯥꯎ ꯈꯥꯡꯕ ꯉꯝꯗꯕ ꯃꯥꯅ ꯍꯌꯦꯡ ꯇꯥꯞꯅ ꯐꯪꯍꯧꯗꯕꯒꯤ ꯃꯩꯆꯥꯛꯁꯦ ꯀꯃꯥꯏꯅ ꯈꯥꯡꯗꯣꯏꯅꯣꯕ ꯈꯟꯕꯗ ꯃꯝꯕꯨ ꯃꯝꯃꯦ ꯑꯩꯗꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯏꯅꯈꯤ ꯉꯁꯤꯗꯤ ꯀ꯭ꯂꯥꯁꯁꯨ ꯑꯃꯠꯇ ꯇꯧꯗꯕꯅ ꯌꯨꯝꯗ ꯍꯟꯅꯔꯛꯂꯦ ꯇꯥꯝꯅꯥꯁꯨ ꯍꯌꯦꯡ ꯐꯪꯁꯟ ꯂꯩ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯝꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯈꯨꯠꯇꯣ ꯆꯨꯅꯤ ꯀꯥꯏꯅ ꯕꯤꯀꯤꯅ ꯋꯥꯏꯔꯒ ꯊꯤꯜꯂꯛꯑꯝꯕ ꯐꯤꯔꯣꯜꯁꯤꯡꯗꯨꯁꯨ ꯌꯥꯝ ꯈꯣꯏꯗꯥꯅ ꯑꯃꯨꯛ ꯌꯦꯡꯖꯩ ꯄꯥꯝꯃꯨꯅ ꯐꯤꯗꯨꯗ ꯅꯥꯜꯂꯒ ꯑꯁ ꯁꯤꯗꯤ ꯉꯥꯎꯔꯦ ꯃꯆꯨꯁꯦ ꯇꯟꯖꯥꯗꯨꯗꯅꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯈꯤꯡꯂꯛꯄꯗꯣ ꯀꯅꯥꯅꯣ ꯌꯦꯡꯂꯨꯕꯗ ꯖꯣꯁ ꯑꯣꯏꯔꯝꯃꯤ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯊꯣꯛꯂꯛꯑꯣ ꯑꯩ ꯅꯣꯏ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯩꯌꯦ ꯑꯦ ꯀꯩꯒꯤ ꯂꯥꯛꯏꯕ ꯍꯌꯦꯡ ꯐꯪꯁꯟꯗ ꯏꯟꯅꯕ ꯅꯪꯒꯤ ꯐꯤ ꯄꯨꯔꯛꯄꯅꯦ ꯁꯤ ꯂꯧ ꯂꯥꯎ ꯌꯥꯔꯅꯤꯌꯦ ꯑꯩꯒꯤ ꯂꯩꯔꯦ ꯕꯤꯀꯤꯅ ꯄꯨꯔꯛꯑꯝꯃꯦ ꯕꯤꯀꯤꯒꯤ ꯃꯤꯡꯁꯨ ꯖꯣꯁꯀꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯊꯤꯕ ꯃꯤꯡ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯥꯒꯤ ꯃꯄꯣꯠꯇꯣ ꯀꯌꯥꯝ ꯄꯥꯝꯒꯦꯅ ꯇꯥꯝꯅꯥꯁꯨ ꯐꯤꯡꯒꯠꯂꯛꯏ ꯅꯣꯏꯗꯧꯅ ꯁꯦꯜ ꯄꯥꯏꯕ ꯅꯠꯇꯕꯅꯤꯅꯅꯦ ꯄꯨꯍꯜꯂꯛꯏꯕ ꯐꯤꯁꯦ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯂꯧꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯂꯧꯔꯣꯏꯗꯣꯏ ꯑꯣꯏꯔꯒꯅ ꯃꯩ ꯊꯥꯗꯣꯛꯈꯤꯗꯣꯏꯕ ꯋꯥꯍꯩꯗꯨꯗ ꯄꯤꯡ ꯂꯥꯎꯏ ꯃꯩ ꯊꯥꯗꯣꯛꯈꯤꯒꯦ ꯒꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯚꯦꯂꯨ ꯈꯪꯗꯕ ꯃꯃꯜ ꯌꯥꯎꯗꯕ ꯑꯣꯏꯅ ꯎꯍꯟꯕꯅꯤ ꯇꯥꯝꯅꯥꯁꯨ ꯖꯣꯁꯀꯤ ꯍꯩꯖꯗꯕ ꯋꯥꯉꯥꯡꯗꯨꯗ ꯁꯥꯎꯈ꯭ꯔꯦ ꯂꯪꯊꯣꯛꯀꯦꯔꯥ ꯁꯦꯒꯥꯏꯒꯦꯔꯥ ꯅꯪꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯈꯔ ꯇꯝꯃꯨ ꯋꯥꯉꯥꯡꯅ ꯃꯤꯒꯤ ꯃꯒꯨꯟ ꯈꯔꯗꯤ ꯇꯥꯛꯄꯅꯤ ꯍꯩꯇꯦ ꯍꯥꯏꯔꯒ ꯁꯝꯕꯒꯤ ꯐꯤꯕꯝꯗꯣ ꯇꯧꯔꯛꯀꯅꯨ ꯌꯥꯝꯅ ꯄꯥꯝꯖꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯋꯥꯍꯩꯁꯤꯡꯁꯤꯅ ꯂꯥꯟꯅ ꯆꯠꯅꯈꯤꯗꯨꯅ ꯋꯥꯔꯧꯅꯔꯛꯂꯤ ꯅꯪ ꯃꯤꯒꯤ ꯃꯔꯜꯗꯣ ꯀꯌꯥꯝ ꯄꯥꯝꯒꯦ ꯄꯥꯝꯅꯤꯡꯉ ꯄꯥꯝꯅꯤ ꯄꯥꯝꯅꯤꯡꯗ ꯇꯣꯛꯅꯤ ꯅꯪꯅ ꯊꯧꯀꯩ ꯂꯩꯒꯦ ꯑꯩꯅ ꯄꯤꯕꯅ ꯂꯧꯅꯤꯡꯗꯕ ꯃꯤꯅ ꯄꯤꯕꯅ ꯄꯥꯝꯕ ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯅꯪꯒꯤ ꯅꯔꯜ ꯄꯥꯝꯗꯣꯏꯕ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯕ ꯈꯪꯉꯕꯣ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯅ ꯈꯟꯕ ꯋꯥꯈꯜꯅꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯀꯣꯜ ꯊꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯁꯠꯀꯩ ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯏꯁꯧ ꯇꯧꯏ ꯋꯥꯉꯥꯡꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯍꯥꯎꯇꯦ ꯅꯝꯗꯅ ꯍꯦꯛ ꯇꯦꯟꯁꯟꯁꯤ ꯂꯩꯍꯟꯗꯣꯔꯕꯅꯤ ꯖꯣꯔꯖ ꯐꯤꯗꯨ ꯂꯝꯕꯤꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯀꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯔꯨ ꯅꯩꯁꯤꯜꯂꯒ ꯃꯥꯅ ꯐꯝꯂꯤꯕ ꯁꯤꯠꯇꯨꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯪꯊꯣꯛꯏ ꯀꯥꯔꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯕꯣꯔꯤꯁ ꯍꯣꯏꯔꯣꯝꯗ ꯊꯧꯔꯛꯂꯤ ꯁꯨꯃꯥꯡꯗꯨ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯨꯝꯊꯔꯒ ꯆꯪꯉꯛꯄꯗ ꯁꯅꯥꯌꯥꯏ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯔꯖꯀꯤ ꯃꯁꯛ ꯎꯕꯗ ꯉꯛꯅ ꯈꯔꯁꯨ ꯅꯣꯛꯅꯤꯡꯕ ꯈꯥꯡꯖꯤꯜꯂꯒ ꯍꯪꯉꯛꯂꯤ ꯑꯦ ꯅꯃꯥꯏꯗꯨꯗꯤ ꯀꯩꯗꯧꯔꯤꯕ ꯕꯣꯔꯤꯁꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯅ ꯄꯥꯈꯨꯝ ꯄꯤꯔꯛꯂꯤ
Ho ngasai school gi balcony da napuma tilai khumina kiss to khamale amadusu phajakramani Sanayaina no di balcony da kedong na puiba Boris na si madi secret ni ahon thorom na tre changas lao iyambai manabo Boris ka changmina kre Sanaya di makhoi changkimaga makhol thokna no hori Jos to complain to haurakli Vicky gip na loraga ai na lodi Boris na Kari noi na ningrang khak thik na bane Vicky du di family ga so close oi du di Ado ai na habadi phasana hair pi ai dana nupi ni gai na iri heli re na ngai ko se adu sharuk nya ai fi wong ke aduga kai thel fawl chalu se Kari to wong chalu sai no Boris so khaizini Underwear sing si elastic loi komi amata hingu se Pele Mai mi chonglam sa driga sida natradi ne nang matam le jaramare Phajaba yam sabado aseng mana sakto maya mangda utke tawbani ine I ka bane sasa to ngasi ne sarok tana ba bi na hawa minge ai phuderek pada ne nang siyaw kini ye nusi le na na ba se yam sak thi sani na bi na hawa mi ke loi khomjilaga nangoi hatu pi ro wathi tor no salao ngamba rolling chair na somdom basana na family wakhal kana khanmani aduna yengkiba maike amadagi miding so hongakti minute amani gi matongdadi miding du sat hongdorakli nongmi so tawrei hayengsi kumai nungai dori kumai si wari na aini iba sana mana makoina sanan baidani thawa duk tanga la andi besta ga dongni manina hayengsi nangoina khara chatpiro thabana aini talena moi mapa oina chatpiro dress nung haire nupani samda sami tamna so mathak lomdagi kumtharak langa ngak tang ka space pi bagi lao hairaga noina teina nawgi chaning dabai mari do tawraba lansi yaw drusu yabani la ami tang ulamo manina chatkani he sumaina bagi wani isabu kanaga chatmina ningino aidi imaga chaningi thoy hengi so mama lakani hai Thabado noklaga Ichana hairanga mo chathonga loirena Tamna mamagi manang changsila anga konsilai Thank you imanu shibi Somdana Erondo upu hangdoi Photo hapa album mama puthorak laga lepna paikhatuna yengli paponi so khazenu shina mapira chele nomi tawbaso lepte mamagi photo do nalaga Hayeng se angide kana lakpi doino imasi